Sahi anawal lakdabasu matam khajiktamang mangaire do tinbiriba punumagda anawa sahi lakpagi ay proposal bisari tamoydagi do ay han besai si mafam sida tinbiriba especially pakanglei sabi punamagda ay magai dagi dedicate tagsen Miraibire Nangna Eibu Tamur China. Thank you everyone, thank you so much. Miraibire Nangna Eibu Tamur nungsiwa Kanglei Tumoy naramle Nangna Eibu Tajawa pumbasu Manghalak Namre kasi Temjin Jerobanangi wahai khude arembada tahure ngasiri penjaki banangi minosu masing khangda kai hore ngasiri masimadi khangmi unangna ta boise nigamna kapli Aina mayamna saktuna tahan jaribe isai sing asigi aigi right side da su keyboard khombiriba do labdam sigi yamna naha oireba music composer ne Rahul na sem bai sai ji tinbiriba punamagna Rahul gi tungi future bu blessing da hoina kubak nan khubigani no pahaitraba thamoy sina nanta shoduna lehure Pahaitraba thamoy sina